Channel asida adom po mukana taram noksin jabagalo na ngasi November ki tang kontra leibakpokpa Numitki khomjinba pau bijeri. Rajya Sabha ki MP Ripon Borayau na Birodi Dal ki MP Tarani Thoibu laklibak winter session daki suspend torakre. Lok Sabha da farmer bill ahum lauthoknaba bill pass tokre. Lok Sabha da Birodi Singa mayok naraduna ain ahum asi repeal tawbagi bill amuk thangat kibani. Chahi tara mari ki matungda maikhet ki mamal hengat kadori December ki tang amadagi pochai ki mamal honghanba natraga tanghanba ga mari lainana ahongba khara laigadori gas cylinder ki mamal honghal lakpasu yana laire haina paw asina makha tari malem ki mafam khudingda omicron na yamna yangna sandorokpagi tujungba ama phaunari Omicron na naraba mioi adugi hakchangda kari symptom leiba yai haibatu malem ki media singna sandorakli Omicron na naraba mioi adu khanau nagani lok kangku khugani loina na hakchang nagani hairi SBI ATM dagi sel lauthokpagi su niyam khara hongdok hongjin tawragani hairi lupa lising tara natraga lupa lising tara dagi hena SBI ATM dagi sen Lothokpa taragadi account link tawriba phone number da OTP ama chatkani hairibu OTP adu haplaba tungdata ATM dagi sel lothokpa yagani hairi ngarang November gi tang kunmapan ningthokab numitta chandam laikai gi silcher Vivekananda Road ta permanent oina laikraba ningombam Siam amadi ningombam kitagi machanupa ningombam Sangit Singha Sagar haina sukhangnaba mahakna Tripura University dagi Bachelor of Physical Education da gold medal lorakpada lengyan phi khudol tawduna ningombam Dilip Singha social worker Thaunaujam Ton Singha amasung mitei khungang apun balup khal Lakhipur masagi vice president ningombam Ranjit na ikai khumnaba utpaga loinana harau nungaiba phongdok pinnakre Patriotic Writers Forum Manipur na sinduna lakleba December ki tang amada RK Nirmala na iba sairengi lairik tengthari ba ima phonggadori nungtil gi pung ama taba matamda Manipur Press Club ta phongdokadaba thoramasida Manipuri Language Advisory Board Sahitya Academy ki convener N Kiran Kumar na athoiba mithunglen oina saruk yagani loop ki president Nauroibam Khamboluang na thoramapu Sahitya Academy Award kabi Sarat Chandra Thiam na mithunglen oigani hairi Manipuri University gi Manipuri masangi associate professor Dr. Wahengbam Kumari na phongdokadaba lairik ki marabda wa ngangani hairi Barak Tampak ki Karimganj district ki manung chana leiba Pathar Kandida Agricultural University ama lingkhat lagani haina laingak na lauthokre Karimganj ki primary school amada ojanupi ama covid positive oiraklaba phawbada school thingjindabadagi school adugi angang kaya lok laihau hauduna kanna nabagi paw lakli school asigi angang sing asisu covid na nabo oiramgani haina miyam na chingnari Kasar jila da thokhan ningdaba thodok thokpadagi tingnanaba akanba cheksin thorang laingak na lokhotkre jila pumbada district Magistrate Kirti Jolina CRPC ki dhara 144 jari tawkre panbayai haukibat numit kharani sida Bengali amasung Assamese loan ki chet napa lairakli Mission Basundara gi numit taret ni lauthakre adubu offline da darkhast thabati yaroi hairi Paulo jere video se bu yindi gi tawak thana sari channel asida alo boy subscribe to